tuminli ba bisidi tuminli bige question de sungya yadre yanan mada machigi piri ba topic sida state force in critical situation at more haiba sida lantheng nari ba lantheng nambagi state force ki mako ori ba more ge oina SP commando gi Krishna Tombi amsu magi party ase koina salute tongning on behalf of the people of Manipur Kariginoida, Asigumba Tona Lena, Tenabagi Matuta, Mana Laubado. Was it Mampuna Yangdron, the young Balona Hireba? Mampuna Yangdron, you do Prasada Hibernate, Gomin the Hibernabaco, in a Kanmigiwani, Mana Kalam the Bay. Adum Matu the Matin Bambusula Cano, Amatogono, Equina lady, Pim's the Equina, Kang the Natum Labani, Adu Kang the Labang, Amutare, the Aina, Kang Beadre, Kang Gano. Please do your duty. In order to save the people of Manipur. Nangi namanacha nayamba lairiba Manipuri praja punamakche machi kannana bigitam talamen to henba mapandagi changakpa narco terrorist adi mathakta phongna sai marolon jiba mayam tu dai khoina ngachi gi lairiba mayam che khoi thengna gare Myanmar dagi changakpa chingna ayamba de manungda khoi gi hana leiba lamen to henba kuki militant sing asiga lotuna raga yam chauna state forces ta government forces ta asumba attack tore kanba lanpham mama machi it is a highly inflammable oiba force ama oireba sigumba asida mathau ningthi jana togum thokpa asigi da aduna mana highly bamong aduda state government da people of Manipur da angam mathau da central government da haibane ba mana harito haidi sida kham changa anu Adamateng bang machanga anu aikoi tawpham tawpudi tawgani aduni dana adune bai khoina taw haning ipse ha adu da order phangdri adu tawdri aigi mangda aingonda kabak kador sibu order phangdri na libi abro adu da dum nangi dress set pa du da uniform du da nungmai paiba du da adu nga ucho haina haiba sida dum commando gi kano sida dum yaujarabne aba atai si phaijo dungai indana army si dungai ada ha order phangdri kotri Haiba adugumba Canada Mayamdu Todana, Chago Yangdra Labor to Chumdre, Chikashuna Tombi, Amusumagi party in the Tobusi Chumi. Vehidaba Commando Anigidamta Koina, Awaba Pongtoi, Nungaite. Ado, Hojiki Hairiba, Port Asida, Central Government na Kari Todana Libano, Article 355, a Constitution to 4E, duty of the Union to protect states against external aggression and internal disturbance. Kariyumba state amada external aggression mapani changa de external aggression oreko mapangi kanona lalubana landara di. Adudagi internal disturbance manung dalaiba tokai taning ba kangbu. Asina torakpa matamda central government gi mathause state singakpa to protect the state. Karitona ba state government say ningtijab na ran tawbayana na ba in order to aid the civil administration. Civil administration si mating pangna na ba mana magi machigi 355 season na ba process season na ba say it is the duty of the Union of India. Say on high level. How's ba situation si yamna wangre machi Article 352 Proclamation of Emergency India ki manung da laiba state amada natraga charuk amada natraga part amada asigumba angak pangna threaten tora aba adu warwidi president na notification amma thoeraga council of minister prime minister na losingma temna recommend tore harga adugumba proclamation of emergency bawla thokpa yare manipur pumba nate ko Tengnopalgi more yauba Tengnopal mapandagi changi iba border oiriba district che masida India government na India ki cabinet na warep lauraga president da natraga governor na recommend tauraga presidential order amathoktana proclamation of emergency bhauba Tengnopalgi area da mana part of the territory haibanina whole Manipur to begin the karnati adugumba si tawbigi phim phawba mase la ba position sina aduna aikhoe khangba ngamdre
krai khala naharul gi leiriba kholiba mayam dilayadana aikoi yauraba aikoi se aikoi khangba ngamdre aikoi tumba ngamdre bangarang degi adi ngasai ayuktegi pau matang tabada lan je ai bhau bai khoi bhau yauraga tongning ene achip karino ba tawrise asida central government na tuminna leibasibu Amit Shah ji tuminna leibase ukinna ha kharana bu hai sena su oiba du ka chahi bu de aina hanba kharana hai ba Amit Shah che home minister che masi akhoi gi masi gi mathak te FIR ba bo lokot pa chumbra hainu khanare abase government gi central minister union home minister che masi gi mathak ta mana chagau yengdra leiba conspiracy manba ebetar oiba Tawri mayam chi mana kangna khamdra kana gumbai khona hainamre chorok ta lambi da kana gumamna crime am tawbada madubu thingdradi crime tawri ba laipak po mangali be anti social element aduna laipak ke phataba tawbadagidi yengdana leithoi ba afaba sari ba aigum mase masine hana phatabani haina haibisu layaba maram aduna lo bu khutta paidana ochiki tawriba sida kuki lamen tu hen ma singchuna nan dagi hek hoba me ahum dagi adu mamang dagi hongna april kuntare jim mai thabadi hongna lo haibase makutta adum paidana la abanine lo aiche karino haibasibu kuki ge le chu haiba phanam IAS IPS le moi loina ma pudinate lo asida moina channing drip su karigino democracy haibase moi hi hainade lo haibase hainade ba apang hatok na ba lukha thana begi yamna chawkhatring gi adu ma sa nga de gi olokpa hobada ngai ring gi per du da tawre abase aduna sigi phibam sida akoina khangmuduna leiba ngamdre ba aduna masida madam governor na akoi gi state government china son ba ya ba de solamni na kalim tawngam na madam governor na head of the state oina lokot pam thokpa thabaka se lokot pam thoya na khali kari noibu hojiki leiriba sida akoina ngaidana asum center na du tawrkhidori adiga du tawrkhidori haidana order ngaibigi matam nate ba aduga amaso hainingi self defense private defense haidana law da su leiri aibu khulai paibal singna hat ka dore hairide ai sa kanjana bigi damakta ai sa ngakthok chana bigi damakta aina kabhau bya ba natarde aina mabu halaudarde aibu hatki betaraba adurde aina kapagi adu liable oide ba ko section 96 97 98 99 100 IPC ga dai ko sabsab du de hoje haidre adugumba leibanina ko fake encounter ga intawidana asaba samjin sajin maido moi macha khangdaba ni la e akona check tawge haibada nongmai kapchal moi chengi isang apthona bai kona retale tawda moi sire si moi matak ta chu tawde dana ko aduna adugumgi mong da aina aibu aingonda nongmai kabka dore aidana aina ngathok chaba yabagi lambi du phangaga henjina tawrga budi yadi haibani aigonda hatpa tare de ai amasung aigi mung aigi khul aigi praja asi sarkar na ngapidraba union forces na ngapidraba state forces na ngapidraba adudi khun ngakpa aikoina aikoigi volunteer singna aikoigi narol singna are bo paisi nadna aigi laikai aigi mung aigi khun kanjaba haibise masi lone yamba pot amaneba natadana sarkar na tawgadaba manipur police na manipur rifle na adu state forces na central forces na tawgadabdo adu moi leina moina tofum thokpadu tawringai da akoina hai pasadana tawre hadiga adudi yadeba adu nataba akoi leisure by state forces na tawbidraba order phangde ha adu to kari ge order no lalakta jai krishna tomrina haidi chome sire akoi tofum thokpu tawrani tawgadabni na adayda mina kabaga adige karikre banoge bom napam bom haibra nepam bom achi he kabak paka mai chaye adanga saigi mai chak pa mayam mo olido BBC de lana mete commando na manipur commando na to mai thare high public school mai thare du tore na lana sandui aduma chu through your channel aida haininge hujik mana haigib na tana hujike napam bom haibse ai kano expert nate adurga chu machine tabadu mai chakadorim na mai haudorim na adu sigum batokchale khochale adu leiriba mayam sida ai khoi government of India na
masida yengdana leibasi yamna akhoi achauba aingi mamita masi akhoi lalau to hoba singna aduga anti social element singna aduga terrorist singna asum yengdana leibugumagi mongda government of India na lawfully elected government na the state government na sum yengdana leibidi oramdabasu yai oramdabasu oisanu akhoi di yengdana leiba maleba asida Home Commissioner na helicopter ama pibira o na chithi ama ire ada ibadu leire phange ada adu di tharak thar kam nuk tare khudak ta kan akan mu wahina haibe yadro is directed by the so and so asi toraga adum ba helicopter ma khudak ta phabira o maram dai khoi gi kanu se situation che asuke matik inflammable oigare asuke matak danger situation ama da leire mapan gi kuchu yaure ipong pong na khange moi gi maron tare Chinese koi gi Myanmar kuki gi maron Myanmar maron dangang ba khone Myanmar maron da khangdra gi su khara khangba chu lei mamangai da haiba moi gi manaba londo chap chaba atado khangdra so aduna adugum ba diga khoi gi sida hana leiba thuk manipur thokai bu pa ma khara chu yauraga amuhina haibu chu dum tai aduna sigi lei ba sida government of India na tumin leiba chu sumde aduna akhoi people share civil society singchina government of India na kumbakarna ondana leire aduga government of Manipur na karim tawbangam jadraba akhoi ge saji amom dauna tangak yengdana leire asomda lalhobani hairi ba mapandegi change ibasingna lamuhi gi sajat chatpana leire asigumba Myanmar lalhoba narco terrorist oiba lamuhi gi sajat chatpa horal na chatpa asibu India government nongsa gu masine yengdana leire masongna ngaktana leibagi mong male Manipur government na saji amom dauna leire magi macha machu leiriba aikhoi praja mayam se asuge matik mong tadabada leireba aduna sikari tawdege je amma tawri tawbum khangde government da haire tade central government da haire tade agu civil society mem khiduri mayam huptana niti ge milition ta tawdana secretary ta phujilona democratic movement khula yaudana yawe singum mache la lebalo government of India maron tho haidana mi khudi tawni mi tarani tawda aduga dum kukilamento henba narco terrorist singche masi lonamak tanthoko nadrag hatoko lehelunu haidana adum bagi mongda changchin pham thokdro adugum madu tawna mon ai koi mele yankhai ju kedori council minister kedori pham kon pham thoktre noi toke to through this channel being a channel amoina responsible citizen amoina chidi ai koi yararoi ai koi budi Chaitara kun padana adum kana chakhi bisu yai lahori bai chai chu singi damukta karmainu ohogada ge base Manipur je thogai bai yarablo Suchanpur je meithaina chataba more je chataba kangpu pe chataba aduga taina je chida laktaba asi gi phibam chida leiraba jalaba administration gi order phange kuki punama imphanda tahandre aduga meitai ek leiba punama akhoi kuki dominated area ne hairiba singda taba punam chu imphanda tawre karino sibo asida santi pure leire na haibasi masidi yam chumdre aduna han megi raunda mayam punam ase lon suggestion tawgadabani tv da ngangba taningdre haiba chu yawi phajai haibisu yawi foreign against mayam leini ngangdre di laudre di tade mayam civil society sinju movement tawgadab chu tawdre government na thagadaba prime minister da thong no mugadab chu tawdre adi central government na masana kangwe noi sugi kangbu noi yaroi haina hairak pa chu tawdre adudi kadu tage ba adudi ai koi khale tawraga sidok pigi phim la kadorabro ha wakhan du yamna nungai tare ba aduna sigi port sida civil society mayam my bill mayam nangi apam leiba oiba yai adu boi hiram masida pullaga government che mamin pangan na ba thong thin ba democratic khuju kholai yaudana ne numit khudingi
mi liching tara liching kun thok tana tawre haraga manga tarani dang tawbada government che ta da ba yaroi aduna madu tawningi haiba wafam si an